Manipur conflict mari Leinana Kuki-Zo Council na Kuki-Zo Miyamgi Mot Louba Houkhre Kumja lisingani kulumdoi me ahumdagi Manipur da Kuki-Zo amasung mitai anigi marakta thogliba muknaba asigi matangda Kuki-Zo Miyamga unaduna Mot Louba amadi warep lauminabagi khongthang consultation meeting ngarangdagi Kuki-Zo Council KZC na houkhre Kuki-Zo Council KZC na thadorokpa cherol amada ngarang ahanbo oina Kangpokpi district ke LNC hotel da ngarang public consultation meeting pangthokhe consultation meeting asi maruwaina Manipur da kumja lisingani kulumdoi me ahumdagi mitaiga furup asiga anigi marakta mungnabagi thokdok thogliba sina maram oiduna sensitive oiba amade atai issue kaya ama thorogliba sigi matangda Miyamgi Mot Loubaga loinana punna warep lauminabagi pandamda mifam asi pangthokbane Kuki-Zo mioi kayana saruk yaduna ngarang pung ahum chupna pangthokiba khananainaba mifam aduda furup asina taliba demand conflict asina maram oiduna mayok nariba phibam singi matangda Mot Loubaga loinana apunbagi oiba warep sing lauki haire Cherol asina makha taraduna ngarangi public consultation mifam aduda laukiba warep sing haujigmaki oina miyamda phongdokhiroi maramde makha tana atai district sing dasu asigumba consultation mifam pangthoktuna Miyamgi Mot Loubagi thabak chathagane adumakpo Miyamgi mifamna laurakpa warep sing ase Kuki-Zo community gi apunbagi khonjel ama oigani haibagi thajaba thamlaklei asigumba consultation mifam ase lagliba numit kharani asida Kuki-Zo taba district sing da pangthoklaba matung apunbagi oiba chapchaba warep ama lauraba matung miyamda phongdokani haibaga loinana ngarang pangthokiba consultation mifam adubu Kuki-Zo gi miyoi kayana saruk yaduna mapung phan khibagidamak thagatpasu Kuki-Zo council na thamlaklei Roshan Numit Mangani Manungda Changjarakkadabani KCPPWJ Nupigi ikai khumnaba mangalambani haiba Yumnam Roshan Numit Mangani Manungda Changjarakkadabani natravade ahak pasairak piragani haina Kangleipak Communist Party PWG MC Unification gi PRO chingkhai nganbana thadorokpa cherol amana haire cherol asina hai nupi khunaibu awangba thakta thamduna thoidok hendongna ikai khumnaba utuna lagliba kanglei khunai asibu masak thianaba honabada senariba kaksing district ki manung chanba langmaidong mayai lekai dagi Yumnam Roshan mitai chahi kun manga pokpa Yumnam Sunil Datta ngasi dagi numit mangani gi manungda party da sangjaraktravade Roshan amadi imung manungda party na ahak pasairak piraga ne nupi bu awangba thakta thamduna ikai khumnaduna lagliba kanglei khunai asida Roshan amadi magi imung manungna nupi gi punsibu karisu leitana laurokpadagi makhoigi mathakta ahak pasairak pinabagi firep asi laurokpane langmaidong mayai lekai dagi film gi photographer gi sinfamda leiba Roshan hairiba miyoi asina mahaka lekai thangnana leibe nupi macha amaga kumja lisingani kun mathoi da khangna duna nungsinaba haurakhe madugi tungda lisingani kunithoi gi March kunga tarukta atopa nupi sensilakpadagi March kun taret ki ayukta maga khangnara bi nupi asina leigani haina mayumda sangsenkhe nupi gi ikai khumnaba mangalambagi Roshan gi imung manungna nupi macha asi tuson mansonaba imung gi miyoi ne karisu tawba ngamlaroi khanna police yauna nupa nupi phadoknaraga wa loisinabagi mawongda thamkhe mata wasumna leiringai Roshan gi imung manungge Kakching district ki manung sana leiba wangu dagi nupi asiga ikui kuidana lisingani kunithoi gi April amada hathu luhongkhe nupi bu sanapot kum khaliba Roshan na wangu dagi nupi asiga launa leina khibadage ikai ba khangba amade masagi sinfam ama naibani haiduna Roshan ga mari leinarambe laikai thangnana leibe nupi macha adu Imphal gi mafam amada sinfam naina training yauraga leikhe masigi khongthang oina kumja lisingani kulhumdoi gi February mangada Roshan na message kaya thajilaktuna pau phaunaba hauke asumna matam khara Roshan amade mahakna hana khangnarambi nupi asibu toina phone tawduna kai hauke maduda Roshan ga luhongduna leiminaribe wangu dagi magi loina bina phakhe matam khara makhoi ani pau phaunarudra matung makhatana kumja lisingani kulhumdoi gi February 16 Roshan na magi laikai thangnana leibe nupi adubu atopa phone number amadagi amuk pau phaurakhe nupi adubu nungsiba saduna kayara khanna kai hauke asumna makhatana pau phaudunu laklaba matung langmaidong mayai lekai dagi Yumnam Roshan hairiba miyoi asina nupi angang leiraba phaubada mana hana khangnarambi nupi asibu launam tawraga kumja lisingani kunmari gi January kungani amade February amadasu makhatana yumba lambi thamduna nupi gi kai khumnaba mangankhe Roshan na nathairaga hundoklambe maga lekai thangnana leibi nupi asina masa nungairaktabadagi check tawrubada mirolamkhe maram aduna nupi angang leiraba phaubada Roshan na namthak tawraga nupi gi punsibu karisu leitana khallaga chathagiba thawong ase party na haksin lawduna numit mangani gi manungda Roshan party da changjarakkadabani karigumba changjaraktravade Roshan namadi mahaki imung manunggi mathakta akanba thabak paikhatlagani haina party asina thamlakleng Naga Taba Maphamda Lambi Thingbagi Khongjang Handoknaba Wari Sannakhre
German natraga Tiger Road semba yaroi, Naga Taba Maphamda, suspension of operation, Suda Laiba Kuki militant singing. Designated Kim Saba Yaroi Haiduna, Dabi Tagduna Lambi Thingbagi Khongjang, Changjarakkadabani, Foothills Naga Coordinating Committee Mihut Singa, Manipur Police ki Makok Thongbo official Singa Wari Sannakhre Haire. Police ki Pauna Hai, Wari Sanabaduda, Committee Asina Thamlaki Wapam Singadu, Kumna Khanake. Wari Sanaraba Matungda, Committee Asina Taliba Davi Singh, Kumna Yang Singani Haibagi Tazaba PK. Wari Sanaraba Matungda, Police Department ki Maike Dage. State Asida Santi Yamasung, Tangdu Laitaba Pibam Purangnaba Made. Lady Wapam Sing Santi Waina Wari Sanaraga, Waroisin Purangnaba, Houkhre Lambi Thingbagi Khongjang Handoknaba so, Lainaki Maike Dagi Khangankre Haire. Logi Wangmada Non-Judicial Stamp Paper Yolliba Dukansingi Mathakta, Drive Chathakhre. Logi Wangmada Non-Judicial Stamp Paper Yolliba Dukan Amade, Bender Singi Mathakta. Khongjang District Bar Association Amade. Khongjang District Police na Drive Chathakivaga Loinana, Ain Kaina Yolamba, Non-Judicial Stamp Paper, Chamapanga Kuntraga Humdoi Phagat Pangamkhre Haire. Khongjang District Bar Association Manipur ki Joint Secretary, Naurem Jameson na Thadorokpa Chirol amada. Khongjang District Bar Association na tha asigi taraga nipan da thokiba notice amagi matungin na drive asi Khongjang Police personnel singi matenga loidana sathakibane. Drive asi maruwaina hogje Manipur da non-judicial stamp paper sing vendor sing dagi laiba phangdabagi awaba mayong narakpa amade. Lanai dukan sing da marang kaina phangbaga loinana mamal wangna yonarakpa dagi drive asi sathabane. Logi Wangmada Chathakhre thawong asina micha miyam amadi advocate singda yamna chawna khudong chadaba mayong na halle. Drive asi Sugnudagi, Mayang Lamjau, Sekmaijindagi Wavgai, Khongjang Sora amadi Palel da Chathakhre. Drive asida Lanai Dukan kun mga amadi. Stamp vendor ani chawna senaba thengnakhe loinana. District Mari dagi haibadi Khongjang Thaubal Imphal West amadi. Churachandpur dagi punna stamp vendor taret chenaram khe chenariba dukan sing amadi district asigi stamp vendor sing Khongjang District Bar Association ka faminaduna wakhal taminaraba matung lona yadaba thabak sing asi amugana tawdana bayana khi aire.